National Highwaysing Free Movement yahandana thamlibasi cookiesing separate administration to mina pi khabra singnari haina Rupachandra phongdokre Kanglup ki irang na maram oiraga haudik fawba chatok chasin tawba yadana leirakhiba National Highway singda center gi maikidagi free movement yahalagani haina phongdokhraga ngasi fawba kari mata tawba ngamdana leiribasi cookie singi separate administration pi kharba haibagi singnaba leire haina UPF ki president Nongthombam Rupachandra na ngasi konung mamangda leiba lamyanba sanglena pangthokiba UPF ki kuntare subam mapokumon thoranga mari leinana phongdorakre mahangna makhata na haikibada UPF na hek saponglakpadagi ngasi fawba tongan basing lamsing da chatuna idea o Manipuri wakhalonda yelhomi sing nungsi sanana laimina na bahona duna leiringai marakasida lona yadaba mapandagi sanglakpa mitop singna Manipur thugai na bahona rakpa amasung aranba yumpham yaudaba report ama PUCL na phongdorakpasti UPF na akan mamongda kanem tawi UPF na pamjabadi haudi tongan ba relief camp singda leiriba IDP singasi athubada mayum da hanjil hanbani Manipur na India da pulubagi phangpham thokpa haksing chapchana phanganduna idea o Manipur gi wakhalonda khundaminari ba yelhomi kanglup phurup sing nungsisana na leiminabase UPF ki apambani haiki Rongmai area da makhal amatagi hingsagi thaudok sing thokan biganu Manipur Assam amasung Nagaland yauna Rongmai singna khundariba mafam singda NSCN-IM amasung ZUF yauna Naga Revolutionary Group amatana hingsagi oiba thawong sing chathabiganu haina Rongmai miyangi mahut silaga Rongmai Naga People Organization na appeal tawragli organization asigi president Sangmalung Kamaina Thadorokpa Sirol amada hairibana tha asigi kunmapanda athoba haipau jadunangi Maudramari Suba Martyrdom Pangthokduna Ikai Kumnaba Unabagi Damakta Haudikasi Jeliangrong Miyang Maru Oina Jeme Liangmai Rongmai Amasung Inpui Singna Yamna Kana Thaurang Tauriba Matamni Maramaduna NSCN-IM Amasung ZUF na Singba Revolutionary Group Singna Numit Asida Athoba Haipau Jadunangi Mafamda Ikai Kumnaba Unabagi Thaurang Tauri Haibasu Khangle Adumakpu Ngarang Tamenglong District ki Manung Chenba Taudai Jangda Nakalani gi marakta khutthongnabagi thaudok atu yamna laibak thibani hairi AR na Indo-Myanmar border da operate tawba extortion ring ama thugai kre Assam Rifles na Indo-Myanmar border gi area da criminal doiba thawong chinglak sinaba madi law under maintain tawbaga mari leinana paikhalakhiba thaurangi manung chana border area da operate tawba achauba extortion ring ama thugai khibaga loinana thaudok adu da chenaba maru eba miyoi ama fare hairi Intelligence ki akhanaba paw ma phangbadagi Tengnopal district ki manung chanba border town moregi yamna nakna leiba Howland 5 area da haukiba August 16 da Assam Rifles local police amasung paramilitary unit singna yum singda sangduna thiba humbagi thabak chathabada extortion ring asigi maru oiba miyoi asi phagat pangam khibani Faraba miyoi asi criminal gi thawong kaya chathariba village volunteer eastern zone gi kangbu singa mari leineramgani haibigi singna balai miyoi asidagi extortion network operation amasung khulai smuggle tawbaga mari leinana digital proof sing yawba mobile phone amasu fagale hairi Manipur da athubada miyangi lengak amadi laklagani matamdi haiba ngamde haina speaker na phongdokre Manipur da thuba matamda miyangi lengak amadi soidana laklagani adubu karamba matamda lakkadagi haibadudi haiba ngamde haina assembly speaker ti hai saidabratana ngasi Imphal East ki Baigyabati laikai da leiba mahaki mayumda Indo-Myanmar Sport Association singda mayumnam laikai gi players singda track suit yenthokpagi thoranga mari leinana phongdokre mahangna makhata na haikibada Manipur da popular government ama thamba haibasi miyangi apambani aduga politics tawriba aikhoigi su apamani adubu karama matamda semgadagi haibadudi aikhoigi khuta leiba nattabanina haiba ngamde irang asina maram oiraga lanjelaktuna tongan ba relief camp ta leiriba IDP sing makhoigi hanagi mayum singda hanjinnaba lengangna soidana silakani National Highway sing atubada free movement leihallagani haibagi thajaba leire hiramastigi matangda Bharat Sarkar masung mari leina ba stakeholders singa yamna kana wari sandaduna honari haiki Laikhidraba BDF Deepak ki loina bida lupa lakh aniga lising yangkai mateng pangkre Thawal District ki SP Shivananda Sarbe IPS ki mityang makhada ngasi BDF Welfare Association Thawal District ki Thomising amasung Additional SP Thawal and Siral
MPS masamak yauna mahaki office chamber da district asigi manungda leiba laikhidraba reserve line da posting taramba BDF personnel khangembam Deepak ki loinabi khangembam ongbi Ronida lupa lakh 2.50 gi senfam khusinaduna mateng pangkre haina Thawal district BDF welfare association gi publicity secretary L Nabadipna thadroba chirol amana hairi chirol asina makhata na hairi bana laikhidraba BDF personnel khangembam Deepak asti chaliba tha sigi tang kunmathoi da masagi anaba amana maram oiraga manung matam chadana laikhidabane laikhidraba BDF asigi loinabi Pikliba machanupi ama amasung machanupa ama lehauri state government na BDF personnel ama laikhidraba matung sarkar gi maikidagi piba yaba mateng pibinabagi warep amasu lobinaba association asigi maikidagi mari lainaba singi puning singsilagi kuki gi tazapa ama laikhidre laikhidraba miyo edu taijang sisipurdagi paulonggi manang nupa thangkholuni hairi CDF ki lami kaya junta gi airstrike 25 August 2025 ki mamang da sikre ngarang asibasing kunba loiduna purakpa haukre hairi